अहानबदा मोरेबा पाउ थमजरे प्रधान मंत्री सुरक्षित मत्रित्वा अभियान की मखादा nupisinggi yaipha thourang kaya paikhatpa houkhre Handak chahigi oina nupida chathaba crime singi manungda domestic violence ki case na khwaidagi helli haina Manipur State Commission for Women ki Chairperson M.Binota na phongdokre amadi Chief Minister N Biren amadi Thounaojam Chaoba anina Congress da leiringei matamda corruption chaona tourami makhoi chatkhrabanina hojikti Congress party da corruption tawba mi leitre haina MLA Joy Kishan na haikhre Kurumjari Times of Manipur News yengbiriba punumpu khumanthem jantalna taram lokjari hojik miyam da pauk shandongna pijari Pradhan Mantri Surakhsit Matritwa Abhiyan gi makhada mama oirkadoribi amadi oiribisingda hakshel gi kanabasing piri haina Health and Family Welfare Minister L. Kumar na phongdokre wafamase ngasi All Secretariat laiba Minister gi office chamber da pangthokhiba paugi mifam amada phongdokhibani Minister L. Kumar na makhata na haikibada Prime Minister na lising ani ga taraturuk ki July da hogdokhiba Pradhan Mantri Surakhsit Matritwa Abhiyan asi state asida lising ani taraturuk ki August thada gi chanaba hokhi scheme asigi makhada mama oibi amadi mama oirkadoribi nupisinggi yaipha thourang kaya paikhatli thourang sing asida private amadi government ke hospital da thabak tawriba doctor singna voluntary oina tholoktuna mateng pangli yaipha thourang sing asiga mari leinana mahak masada gisu angam mateng oina lupa lising yang kai pangle mateng panglakpa singi senfamna mama oibi sing amadi mama oirkadoribi singi masi oiba chinjak sing phanghanduna ahenba mateng su pangli asigumba khudong saba sing asi praja miyamna lobiyo haike mama oibi sing je shokhandaba boye sebo henba amasung matik saba magul leigadawa makhil angang sembai sina akogi objective main objective oibani na angang afaba pukna bagi damta mama sing da afaba makhil diet page rabi adaba and for that we need to have money bisa dakali paisa si di hojing sai hoba ngai jeri si hojing ju ma kiri for the time scheme si da diet ki matang ki da paisa si kitang akhoi ni omit to udam to ya du akhoi option chala da gam india da sigi price matic mo notice thamre health and wellness center da upgrade toxin hari si amusung tauba hori se mamangi kuntrang torisi kari gino 170 muk 60 70 tawdori kai gino haib tagi sigum basi jaga jaga da masi hanga ku targadi khangning buru yam thunu khangnaba care lowning buru thunu lownaba haibagi Handak chahigi oina nupida chathaba crime singi manungda domestic violence ki case na khwaidagi helli fast track court linkhalabasu sahi sida crime against women gi changdi tawa leite nupana nupida chathaba crime gi mahutta nupina nupada chathaba crime gi su thokdoksu thokle tongan ba maram kaya na society asida pamdaba thodok kaya thoktaba nate crime kaya gi manungda nupida chathaba crime asisu achoba maram amani chatliba sai asigi oina hojik phawbada state asida nupida chathaba crime singi masing asi Manipur State Commission for Women dagi fangba report amagi matung ina case 90 rom thokhi hairi hiram sigi matangda commission gi chairperson Professor Dr. N Biren ga akhanana unaba amada commission da laktaba case kaya su leitaba nati adubu commission da lakpa casing asi hojik phawbada case ni phunipan rom loisille casing kaya gi manungda domestic violence harassment torture rape tawgi case na masing yamna lakhi adubu aina hek lakbadai di case se khoi hafta amada case hearing anirak tawe Monday amasung Thursday adaida aina decision amaka logjai ngami ba khai akoigi commission sina case anirak natraga ahumlakta case hearing se loisan laga recommend tawba yabana tawgiba aduga dissolve tawba yabana tawthokiba aduga dispose tawba yabana tawthokiba masida ai case pending da leitana bo hona jari ni ko khoise adna hoji bawda aina lakpadagi case hearing se taruk tare lakti phami basigi manungda case kaino khodi makta sitting khodi makta case ani hum di khoi dispatch tawthoe recommend tawkibana tawkhre degi dissolve tawkibana tawkhre dissolve tawba haiba seisida khoina masi khoina justice pibangam badi nate ba khoi kaino only recommendation body ne ba khoi kaino se commission se tawinga su humanity ground da taisinna ba ya sinna ba compromising state amada pura ga case solution gi ba akoi phada mari manga hen ana all together yam bada no mada koi ani natraga hum di case akoi loisil la thado e
Commission paikhatpa thabak singi matang da mahakna makhata na haikibada nupisingda thokpa crime sing asi loisinba khak nate crime gi saitheng fanglaba nupisingsu makhoi gi yaifanaba thabak kaya tawbasu yai mamangi record yengbada welfare gi thabak amafau tawramde haibe yai adubu maraibak thirba nupisingi yaifa thourang paikhatnaba Ministry of Women and the Child dagi mateng longnanaba project semba loire mateng su soidana fangani hazai welfare service ama betterment life ama for the destitute women pibe mathok tabagi area simadi totally neglected in the last 8-9 years masimadi ilala royen khal maduni aina hojik aina paiba hogolakpa sidagi hojik aigi with the full cooperation of my staff with the full cooperation of my members aigi yanam maringjel laiba mathona laiba aigi member ahum lairi makhoi gi support ka loina na ai hojik athuba matamda hojik ki destitute women sing gi upliftment program mayam si paikhatna na bagi project mayam ama ai yam kana formation da leijari haiba tare hojik baudi ai namit tarani phadri banina masi amata approve to way wafam di leite leitri hojik baugi di adubu within this short period of the time I hope ai basida ai upliftment to ba yana bagi project khadi ai soidana center dagi logani haibe logani haina koi asam sauna leijari destitute women singi damakta income generation and sustainable livelihood of the destitute women through skill upgradation and the creation of employment haibe si project amani program asoba amani Ministry of the Women and Child Welfare na piba masi akoi amuktabu apply tawramdri masi akoi project sablo jare sablo project sei ai isana chalaga ai Ministry da ai thamjarugani appeal tawjarugani aduga soidana maki makhoigi se launanaba honagani na ya sataw Tom TV na hangba tongan ba wahang singi pakhumda Chairperson na haikibada crime thokraga kari tawgadagi haibagi mahutta thoktingaida kari section thourang lokhatkadagi haibaduni maru oina cyber crime asisu nupida crime against women tholaknanabagi achoba maram amani adubu crime ama thohanbada nupa khaktada taisinbasu yadaba lei nupisu achoba asoiba leitaba nate amaromda nupina nupada sathaba crime su thokpagi case commission da lai commission na angamba thakta thabak tawgani haiki lokhat ke khaliba program sidi not only the legal awareness program haibadi safety gi damakta thokraba matung lokhat ka daba program wa tane ba huji bawda koina awareness bi si miyam da adubu handak ai akhoigi team sigi aigi ahoba matam sidagi di aina preventive measures on crime against the woman domestic violence against the woman masi kadawna thingadagi haibagi preventive measures samo oina social awareness among the parents social awareness among the boys social awareness among the girls share soidana maki throughout the state share time space khara piraga ai masi handa no khatken khan Handak anova lagliba khogi chairperson na ma ki tonganba bizalamagi makada maroina khogi sigumlaba chaitheng fanglaba nupi singi damakta tonganba welfare scheme kyasu paikhatnaba ma ki thourang da usi yamna kana honari cameraman Lolivin ga loinana Nabukumar Khagopam Times of Manipur Lamfen Manipur gi rajniti gi itihas da corruption ase Congress na hogdoklambani haibi Thounaojam Chaoba amadi Chief Minister N Biren na party asida leiringei matamda corruption tawbugi chang aduki matik wangna leirami adubu hojikti corruption oiva mioising Congress party da yaugdrabni na miyamna lan uramba dusu udre masigi mahai lakadoriba 2018 gi election da mami taragani haina Thangmaiban Assembly constituency gi MLA Kumukcham Joykishan haikre ngasi Times of Manipur ga akhanana unaba amada Joykishan makhatan haike Congress party na power da leiringei matamda paikhalamba thabak thoram sing maming onthokba rang sangji laga sangaba BJP ge advertise kara tawbanatana ngasi fawbuda masak thokwa kari karamba prajamiyam gi oiba thabak tawkhre haibasi miyamna hena khangnaraba wafamni haike Sri Chaoba amasung Sri Thounaojam Chaoba anina Congress ta leiringai da corruption torome se Manipur miyam loima khani hojikti moy ani se hojik Congress leitre arna Congress te miyamna lan urambro ko ani arna yam iseng nan corrupted oiba Congress party mo si miyam ubire India pumana ngangna risi BJP si advertise government na dialogue ki government en haini Manipur da hojik kari thabaku moina no tawrage sin
चिन्ह नतना amna arap ke tok na sebo Congress sarkar gi matamda toromba tomisna school ari basidai market shopping mall lam saram basi sibu masi lengi bra Congress makar ki sarkar gi matamda mini secretary sagalo mantri pukhi de lebi sibu hojik kaidau le gi masi lengi bra yam isam naina sebo kari development porakke development amata porakte governance leite ain makutta paisal laga tongning batawi hojik BJP ts sarkar BJP simayam loi khare adana mipung khudimon hojik se Congress halakpa pame hansu halakani Manipur praja miyamna pama abapot thingbang ngboda leite ano bolengak asina paikhalak liba thoksil amadi scheme kya ge matang da paludana mahna hai Chief Minister ge hakshel ge tengbang mayum lejada basing ge yum sabi ba haibana chingba scheme kya si BJP ga nakna ba miyo sing khaknatana mission praja kya di kana ba si phangbang amdana leiri haina maral su sikhi Hoji akhona government da hangjaning si Chief Minister ge hakseng ge tengbal si mating phangbu mi kya surage Honorable CM Kendra khara Priyam Bay Honorable Medical Musical Thangoy Ben Kendra to opposition Kendra mi kya kanan phangrage BJP ge nakna ba mi na ta mission praja opposition mi kya kana ba phangrage Hoji PMO gi makhada Manipur kana ara paisa pirage je da di ba beneficiary selection da weba beneficiary selection progress adum beneficiary na 2019 gi election matungda Congress amasung ma ge chaminaba khongbu singa government la amatung da pi bana tana hojik leiri ba sarkar sinadi election mamang sita masi sentang se bidana yumana wo sarkani sida ko asa uti dola doli na bidana tana percentage yam pm hojik aku pagano si equity dana koi khabar de yobo thinram gani akoi gi Chief Minister gi hakshan gi tengma makara tawda hidak pi bidre ni khabar do hapre tin secretary da file am thana bada paisa kya sengina table kya paisa khade adu no proof to biro hojik masere table am ta paisa am ta sangal ne law thokung ngam mantri ma thola ga so erum thaga chage erum proof to Organizing Committee for State Association of Handloom Technologies Manipur na sindana Manipur da handloom technology chawkhatna wa khanainena bagi thoram ama ngasi Manipur Press Club ta pangthokre Handloom Technologies towards substance and promotion of handloom and allied industries haiba theme da pangthokiba thoram aduga mari lenena Manipur Apex Handloom Weavers and Handicraft Artisans CS Limited ke board director Bubona handloom sector asina Manipur da employment generate tawbada asoba thodang lori Association asina mari leneba department singdagi handloom bu chawkhatna wa scheme amadi project ya pakhana ba su honari haike Basically, helum ni si how mo dio adu semang ni si rumah yang si helum depan dengan si how le sahi ahum ini bari manga si sector na betul mak aku berkan project yang mana project apa ni aku tak naik le betul paham atau si wari ke tahu ni sana helum ni depan sana helum sing si ni hai karena graduate pada Kalau presiden mana kerana dia pastor juga kerana ini yang mana sih dah hidup di bawah saya kajian juga tentang mak hidup ini orang ini basic kan lupa yang tahu jauh lebih banyak dah hidup musim ini ada tadi aku ini dekat tadi kita institut ama handak soal processing tu sekarang kalau kriteria semua diubah Amaromda thoram adu da saruk yakhivi association gi president oirivi Khomdram Surbala Devina state asigi oiriva handloom technology bu miyam da khangan bagaloina na hena promote tawna ba hona ba mathau tai haike diploma khoi pastor ba mayam khoi thabok phangdriba dagi hodi project sing da puriba mayam sing ji khoi kunchalaga haiba khoi sahate kai ba kano si an khoi association je khoi semjabani haibidi chaidana laiba dai mapan da lairuba tagi kadon da lai project sing project loisalak pasu yaure loisa haiba project sing da puruba sing aduna khoi si punchalaga khoi kamai tawraga khoi mayam de hinna ba adugumba semjaba kano ama association amani khoi yum da yokpa sa usek sing halam begi thodok huina oiramba yai haina hiram asigi matang da tijiliba sing na mot phongdok narabasu mamang da lamdam asigi miyam na toina udadriba usek phare amadi sa amana siduna leiram le hairi usek phabagi thodok ase ngasi numidang wairam pangai gi Manipur Police Training College manakta thokhibani aduga sa ama siduna leiram bagi thodok aduna top khongnang khongda thokhibani hairi usek aduga sina fangliba sa makhal adubu miyamna angakpa oina yengnakhe
Indo Myanmar border da More police na lokholakpa section thourang gi saruk amoy na ngasi ngamkhai gi saruk ta patrolling chathabada nisala don ba mioi ama fana wa honabada nanthok tuna chenkre makna langthok lamba khaw amadagi WY tablet chamanga ga marifutara taruk number 4 gram kuntaret fangle faraba folam singadu lupa lakh ahum makhai henbagi sentham oigani hairi kumatamda khoigi mori ki commando team amana khoigi Indo Myanmar border da patrolling chatpada suspicious oiba mi mathengai ma se akoina kham ge to bukanda akoi uda border Myanmar border on the chin ni ma se da akoina phage to bisi da mai pot se mai gi khaw mu mong da purakani mai khaw mu ji ta hoba anumadi border on che jengre da akoina khulai puraga Myanmar chang badi ya na khoi ta na badi ngom te ado ma gi keno se khaw se khoi check ta matam da WY tablets 596 adigi packet ani heroin di packet ani duga injection cup na ba distilled water sing packet manga ka koi recover to PMGSY ge thabak suba yauba tata truck driver ani masakhang da bami kharana tha sigi mari gi numidang pung 13 rom taba matamda Bishnupur police station gi manung chanba pareng khunok da kidnap tawkhre haire sakhang da bami singna fa khra bami ani adu Tamelong district ke oinam long village tagi gaidon long gonmai chahi kuntaret apokpa dwanlin gonmai amadi Jharkhand ge khuti district ke pesam village tagi Emmanuel Topro chahi nifumanga apokpa Hustler Topro ne haire police tagi fangba paugi matungina angauba masugi bolero tongduna lakpa masakhang da khulai paiba mioi ahum marina makoi anibu overpower tongduna kidnap tawkhebani makoi bu sel gi demand amaga mari lenena fa ki ba oiramba yai haina thajanari Thodok asiga mari lenana Bishnupur police ta wakacherol ama pisilak pagaloinana police na case ama lakhotuna thijanbagi thabak chathaba houkhre panbaya badi mamang thagi kunmapan dasu Sengmai police station gi manung chanba filing khuldagi Shivalaya company gi thabak suba mioi ahum sakhang daba singna fadana pukibadagi ngasi fawba thiba khangdana leiribani paugi marakhan aten babre matang logjari Tom TV, the first private satellite TV channel of Manipur, now available at Tata Sky on channel number 1973. Breaking matungda mayam taram nokchari Loktak Pat ki ataw ba phumdi mathakta Ayush ki mobile clinic hangna baga loinana Pamung Yankai Leba Ayush Hospital Sanaba approved Tauri. Wafamasi Numidini ki Kongsata ngarang Imphal da Laklamba Union Minister of Ayush Independent In Charge Sripad Yaso Naikna Paumi Kharaga Unabada Haikibani. Bangna Haiki Alopathy ki makhada hangliba Primary Health Center Sing Community Health Center amadi District Hospital Sing da Ayush Laingi Kudong Saba Fanghana Bahonari. कम से कम 125 प्रपोजल आए हुए थे हमने 100 सेंक्शन किए हुए हैं और बाकी जो पाइपलाइन में है और 77 हॉस्पिटल का काम अभी पूरा होने लगा है 77 हॉस्पिटल मीन 77 डिस्ट्रिक्ट तो फर्स्ट फेज में हम ये करेंगे आगे होके सभी डिस्ट्रिक्ट जो इंडिया के हैं उसी में एक 50 बेडेड हॉस्पिटल हम देंगे सर ये खास तौर पर मणिपुर राज्य के लिए जी ये 50 बेडेड वाला कब शुरू होने जा रहा है अभी दो ऑलरेडी अप्रूव हो गए हैं मेरे डिस्ट्रिक्ट का नाम मुझे पता नहीं दो ऑलरेडी अप्रूव और काम तो जल्दी शुरू हो अप्रैल तक कह रहा होगी तो संगा नमस्ते सर और बाकी पाइपलाइन में बाकी जो प्रोग्राम जो है आयुष आपके मिनिस्ट्री की तरफ से और क्या क्या जरूर हम ज़्यादा से ज़्यादा जैसे मणिपुर स्टेट है उसको ज़्यादा मदद करनी है आज तक हमने 14-15 से आज तक मणिपुर को हमने 44 करोड़ रुपया आयुष के मिनिस्ट्री के तहत डेवलपमेंट के लिए दे दिए है और भी हम देना चाहते हैं और जो प्रपोजल हमारे मिनिस्टर ने डाला हुआ है एक फ्लोटिंग डिस्पेंसरी इन अवर लेक सो वो जो प्रपोजल है विद इन 1 और 2 मंथ में वो सैंक्शन Thabakta chilhau thiba tawdana hotpo honarabadi hiram khudimakta mai pak bangamgani haibagi wakalon mangda thamduna miyamna sinpham amani haina singthanadraba telanga sabagi sinpham paiduna season amagi atenba thakharada lupa lakh manga hena tanbada natana miyoi kyamasu thabak piri Imphal gi Kaisamthong Longjam Leirakta leiba masagi chahi 53 suraba Longjam Gyanendro Englishing amaga chamapan mariputra mathoi mariputrani thoidagi hauna miyamna sinpham amani haina singthanabidraba Telanga sabagi sinphamda changsilakhi mapung phaba mahi masing tamba loirabasu sarkar gi chanaba thabak phangdabana
Thounaojam Chaoba Manipur Sarkar ge Industry Department ge Khadi and Village Industry gi makhada ing 1958 da Tripura da chatuna Cane and Bamboo Development Industry da tha taruk ki training loisinke. Wa amasung lina tongan ba polam kya sabagi mapung phaba training phanglaba matung matik chaba raw material amadi sel laitabana sinpham aduda mai pakna khong thangjinba ngamdana leiringei telanga sabagi wakhalon lakpadagi sinpham asida khong thangjinba horakhibani haike. Telanga ji sagi badinati 1980 ga 9 da koi industry department ge makha koi khadi industry na samai tawna koi Tripura da CBDI and CBDI Cane and Bamboo Development Institute Ministry Welfare Government India Makata Tataru Kaya training Charupaneva Agatalaga Halaga Sum Sabadi Telanga Loy Lee Wagi Bama design the loin was a hyping Sajabani. A certificate of pilot use it. I don't Paduna some well tablet to Hong Kong 1991 82 Tidigi. Tilangasi Kabakabum Sabo. Sinpham asina ngasidi sahi amagi season manungda yamdrabada lupa lakh maridagi manga fawba laina tanba ngambada natana imung manung yauna kairo laikai gi naha kya amasu thabak piba ngamle haiki. October sai hore October gidi March yaksung maya bo hemsai do yam kana tilangasi yam sapati December loiram dai January thasi di ai yap haiji Dengjung se chik pa te khubum chik pa yang ni so chik pa ka sum dunga min pasar ko ni na sam sai si jala ma yam da ba lak ma yim ga yim sai anga gi loi anga gi mya si loi khai do kra ga gi 70 80 mu em si sa loi khai do kra wa nu khai do kra anga gi mya se no mo gi tha gi bi ba yawi ni tra ni bi ba yawi no bi ba yawi dain tar ga to bo ni si Thounaojam Chaoba gi mateng pangduna telanga sabagi thabakta yauriba Thounaojam Surchandrana sinpham asida sangsinduna ahangba matam sing manghandana senthok lambi amasu semba ngamle haiki. School halakpada tanga dajan manga taraka saba adigi aduda phangpaduna ai boy kolom laiba khotpa dum manage deduna dum tori. Class 10 dagi class 7 dagi sari telangasi class 7 dagi ai graduation loi boy telangasi adum saba sina ai income ji kaino college life ok income je aduna manage toroga dum Chisnari, Telangasi machu amaga punap napsan bayana deva machu je higok tana sinapu adagi ngapandana angang machu napkadawani adagi khosona kan marongi napakpasina higok napkadawani singi coloring kano se combination je dum pongchana pajana taaga yam kano tawna sai adi siam pangsa da sajan meya de telanga higok machu napsan ba adagi hangapan machu napsan masi kaju kano tawna deba adi sina napkadawi combination jigi yamna kano su dum lei Amabu oire lamdam asigi lairik laisu hairaba thabak phangdriba naha kayana sarkar gi thabak khak ngaibagi mahutta masa gi sanaba sinphamda mai onsilabadi lamdam asigi semilonda asauba ahongba ama purakpa ngamgani lengak nasu thabak sujaningliba naha singbu masak khangdok pibaga loinana makhoida akhanaba mityeng thamba matam oire. Manipur lengakta minister oiduna leibak ki thodang kaya da saruk yaramba amadi leibak asigi damak thawai kat khraba moirangthem ibotombina laikhidabagi kunmari raksuba ningsing thoram ngasi moirangthem ibotombi memorial trust hairok nasinduna ngasi hairok part 2 maya lekai da leiba moirangthem ibotombi memorial complex ta pangthokre thormaduga mari lenana lairabagi pankhai makha da leiriba hairok kendra ge ahalaman sing mapuroiba leitrabi lukhrabi sing amadi miyamga mimanadraba apunba miyoi lising amaga chamanga da tha taruki oiba moirangthem ibotombi memorial pension gi senpham sing yan thoki loinana hairok kendra gi manungda leiba naha chahum romna idan tauke. Uripo Kangsup Road ki saruk ama oiriva singda damdagi haibong pokpi mamangi salamdagi pandon fawbagi kilometer mangarom sang balambi gi saruk ase matam sangna lengakna semjin sajin bidabana hainingai leitana fibam sokle lengak ki mari leinaba loisang singna chaliba thasigi manungda lambi paring asi semjin bidrabadi lambi thingba yauna makhal makha kya gi khongjang changsin lagani haina haibong pokpi youth club ki general secretary kaisam maipakna phongdorokle haibong pitu Kangsup sigi lambi le je koi asuki matik phattabana koi gi public sing da koi chathok chasin da yamna khodong sadaba koi gi accident phawba tawdana yamna awaba ma koi oidana hojik se leiri khabar adagi mayam koi haptana koi
ꯈꯪꯍꯟꯖꯈ꯭ꯔꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯔꯛꯅꯕ ꯍꯩꯕꯣꯡꯄꯤ ꯌꯨꯠ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯔꯀꯥꯔ ꯍꯥꯏꯇꯥꯔꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯝꯇꯪꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯂꯝꯕꯦꯜ ꯑꯁꯤ ꯑꯝꯇꯪ ꯂꯥꯛꯄꯤꯔꯦ ꯍꯥꯏꯔꯒ ꯌꯦꯡꯁꯤꯟꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ मोरे सब डिवीजन की मनुंग चलीबा इंडो म्यांमार का ताइनरिबा हॉलैंड फाइखुल असि मनकांग की लमनी हाइना मनकांग विलेज की चिपना मीडिया द फोंगदोर की वाफम अदु अरान वाफम नि हाइना हॉलैंड फाइ विलेज चीफ लालखुलुन हौकिपना हाइख्रे ngasi पाउमी सिंगा उनबा अमदा हॉलैंड फाइखुल असि मनकांग की निथौदगे सेल थीरगा लैबा लमनी सरकार दा रजिस्टर सु तौख्रे हाइबा वाफम सिंग फोंगदोखे अहनदुना लम से जोन थौखबा लम से अखोइना पामबगे एग्जांपल जामखुलुन हौकिप जामखुलुन हौकिप हाइजना पैसा पीरगा लम से इसेंग सिंगना लौबने मसी डॉक्यूमेंट्स मयाम लई से सेलदिट मयाम लई सेलदिट सिदा इबसिना अप्रैल सेलदिट सिदा इबना जनवरी 92 दा लेट मुजुन Chief of Mankang sina ningtho hujik sire madugi madam da ningtho duna ijamba jamhulun ki ngonda 94,000 lawraga aduda masi agreement sina kare hayi hayda 94,000 se with interest of 10% monthly da pibangam daladi after 1 year da pibangam daladi masi sell it in rani haina masi sell it Board of Secondary Education Manipur na lawba HSLC examination lisingani taranipan gi phal lawthokpada mari suba position takhrabi arsana hizam gi fampham thokpa mark nipan walambaga mari lenana chathakiba inquiry gi report sahi asige August 13 da mari lenaba loisangda pisin khrabasu ngasi fawba namchinduna thamniba asi yaning de haina the Eastern Scheduled Caste Student Union Androgi Joint Secretary Syam Kumar Ningthogjam na haikre ngasi Manipur Press Club ta pangthokhiba paumi singa unaba amada Syam Kumar na haike chainaba kya leiringei cherakta board na sahi asige exam tawnaba notice thorakpa asi yaning de athuba matamda warochin puraktrabadi HSLC exam boycott tawba yauna khongjang kya sangshin kani haike report mission gre authority da adubu ngasi phawba authority na follow up action amta lokat pirakta base hoyamna condemn tawi ani subada cherak sida hoigi board na id posem na November ki tang 23 da notification am tholai mathangi kano haunaba exam haunaba haiduna ai leiriba cherak sida leiriba issue se solve tawdabida moina notification tholakpa habje sibu su phani yam kana condemn tawi si ka mari leina na koina November ki 28 da the Eastern Scheduled Caste Student Union na andro na kano tawki memorandum ama pisan jakre paugi marakthana ten bebre matanga logjari Lengsin Biraksi Pravia Emporium Iramdamgi Iyongda Sajaba Ningthi Zaraba Fijo Singh Fige Rani Wangkai Inafi Silk Half Amadi Full Sari Amasung Atay Makhal Mathel Kayagi Fajaraba nupisinggi Oiba Fijo Singh Kongbigani Pravia Emporium, Singjamai Chingamathag near Gemon Gas Building. Break matungda mayambam kana taram nokchari. Sibsena Manipur State Unit ki makhada party asigi mapangal kangkhatnaba pandamda Thoubal District Committee sem khibaga loinana committee adu gi thaupuba singsu khankhre. Sibsena Thoubal District Committee gi nongna khalba thongising ngasi party ka office ta harauk tayamna okhre. Thoromaduda party ki president Moirangthem Tombina haike. Party asina Swas Bharat ki makhada state asigi mafam sing lunana thamnabagi pandamda thasigi taradagi taramathoi fawba more da chatuna more hospital amadi lambi sorok sing sit chengbagi thabak chathaki M Tombina makhata na haiki chingi district sing da leiriba isil inaushina uyan thatuna maitan semada natana uru fawba phukpagi thabak chatharakli wagi usoi kya nauna hogalapada
soibum semnaba yanthakibadagi mahusagi khalda chauna akaiba pire maram aduna laingakna chingmi ichilinau singi atopa sinpham ama pinaba mityeng changbaga loinana thabak lokhatpa mathau tai haikhe Imphal Dimapur lambi paringi lambi sembagi thabak tauriba Sivalaya Construction Private Limited ki sinmi ahum mamang thagi kumapanda masak khangdaba khulai paibasingna sekmaidagi faduna pukibadagi ngasi fawba langla lanjin khangdana leiri Cheraksida faduna pukrava sinmi ahumbu tekta kaidana thadopiro haibagi dabi tawduna ngasi sekmagi nongthonbanda maikai adongi maira paibi amadi miyamna wakat mifam sathakre Fajin kivasing adu thasigi mapan phawbagi manungda thadorok trabadi mathangi numitage Imphal Dimapur lambi thingbagi khongjang changsin naba warepsu lokre Jiriva Municipal Council na sinduna ngasi Swachh Bharat Mission Scheme gi makhada Swachh Sarvekshan lisingani taramapan gi mass rally kam awareness program ama pangthokre toilet ningthina thamsi asa athak saram daida ningthina hamdoksi akoigi akoiba mafam sing luna nana thamsi haiba paujel puba rally adu Jiribaunggi babu paradagi horoga Jiribaunggi akoiba mafam singda chatki Sendong leitaba maramna Imphal yauna Assamgi Silchar Jorhat amasung Mizoramgi Aizolga atopa mafam singa faunanaba Jet Airways gi flight leiraroi hairi Flight lab na warep asi laukibana maram oiraga matang sahigi February thagi ticket booking tawbusu athingba thamkhre hairi Mizoram gi Mimit district ki rekta tha asigi mari dagi chatharakiba Zofest Festival ngasi loisinkhre India ki tongan ba state sing da choina khundariba Mizo Phurup Singh amato oina punsinduna apunbagi saktam sagana ba pandam da pangthokiba thoramadu da MSU gi president Manjit Sarang themna luchingba mihut ahum saruk yakhe Bangladesh amadi Myanmar ge MP yauna delegate chamanga henbana saruk yakhe ba festival adu da Manjit Sarang themna Mizoram asi ILP chanaba state ama oiribasu chakma refugees sing hajilaktuna chaitheng amadi piri adu moinamak Mizoram gi miyam ILP chana handuna yelhomi singi saktam ngaktuna thamnaba honariba asimaksu tamjaningai ne Zofest Festival asina awang nongpok state singda khundamina riba phurup singi marakta amato oibagi wakholon sagatpa ngamlagani haikhe Hojing ngasi nungthilda phongkiba Manipuri pause singi maroiba pawmok puna khangminasi Kangla Fau Joint Parliamentary Standing Committee report kaidong da yabangam loi Manipur kannabagdamak warep samrak lawgadabani anan Sarkar asina singda uwa yanthatiba asigi matangda long term policy semgadabani tombi Thawal District College mangagi apoibada athingba thamkhre Sakhangdaba singna driver ani fakhre amana siduna leramle Kanglei paki maira KNFA ni singdaba singna PMGSY gi thabak suba driver ani kidnap tawkhre Fast track court linglabasu crimes against women gi sangdi tabalaitri M Binota CM Biren amasung TS Saubuna Congress leiringei corruption tawgi sang yamna wanglammi Joy Kishan Pandam Mama oibisingna benefit phanggadaba scheme khangrabadi lengakna hodoribasing arembada tagani Jayanta Kumar Lengakna u amadi wagi usoi yathatpa thingnaba Shiva Sena Manipurna appeal tawrokni Congress BJP khetnaba thamdana Manipur saktam kaheloidawani RK Anan Hojik aroibada moriba pawm kana thamjari Pradhan Mantri Surakhsit Matritva Abhiyan gi makhada nupisinggi yaipha thourang kya paikhatpa houkhre Handak chahigi oina nupida chathaba crime singi manungda domestic violence ki case na khwaidagi helli haina Manipur State Commission for Women ki Chairperson M.Binota na phongdokre amadi Chief Minister N Biren amadi Thounaojam Chaoba anina Congress ta leiringei corruption chaona tourami makoi chakhrabani na hojikti Congress party da corruption tawba mi leitre haina MLA Joykishan na haikhre Ngasi matang sida Manipuri Paulojare Times of Manipur yang biru punung pom kana khurumjare